German amadi Tiger Road Kuki amadi mitegi marakta michang mikhai naina yengi haibisi chapchana khangba ngamle Sujata Kukising Oiba Lifeline Semna Naba Donor Ministry gi Maikai de Chief Secretary da Hairaliba Wafam gi matam MLA Sing Delhi da Chatuna Khongjang Changsin Pham Thoi Haina Imagi Maira gi President T Sujata na Phongdokre Wafam asing asi Manipur Press Club ta pangthokpa paugi mifam amada mahakna phongdokhibani Sujata na makha tarduna hai tha sigi tang amada Kuki inpi na President ta Kukising gi Lifeline Sembi na bahaija khibaga August tarukta Donor Ministry na thamlakliba wafam tarai na loba yaroi Lan hoban numitagi mitay sing na National Highway sing da matam sang na chatpa yadana lerakliba sida kariguma thabak amata paikhat pangamdraga naga sing na Kuki sathok sasin da thingba pirubana numit kunni gi manungda yanaba puraknaba honaba asina Kuki amadi mitay gi marakta michang mikhai naina yengi haibasi chapchana khangba ngamle haiki phibam asida BJP Manipur amadi opposition oina leriba party sing na chapchaba paukhum pifam toi miyang myut oina leriba MLA sing na su Wafam asida miyeng changlaga center tana naba tawfam thokpa tawgadabani haina Sujata na makha tana phongdokhiba Kuki lalhaubagi maming da German road semba yafam thokte state amagi manungda state ki lambi sembagi authority state government natraga public works department amadi national level gi oiba lambi natraga strategic oiba lambi gi ni Ministry of Road Transport and Highways natraga border road organization gi mathauni state amadi central government gi ayaba yawduna kanagumba miyoi kanglup amata na anoba lambi semba sabagi hak leite adubu chin Kuki jogi lanai miyoi kharana kangpokpi amasung Churachandpur fawbagi lambi ama naga singi lam naga foothill area yauna semjilakhibagi wathok lairakhiba silaibak thibani lambi asi sembagi thabak chatharakhiba matamda mari lenaba state amadi central government da khangan batawduna lona thingkraba lalhobagi luchingbagi maming German natraga Tiger Road sembagi thabak chathaba horakhiba matamda state amadi central government gi maikai digi matam chana thingkhidaba adu Kari maram gino ifong phona ching tem khaiba mari uwa sing paktakna na yanthatuna matam sangna lambi sembagi thabak chathabada lengang na khangaude haiba tarabadi lenga ki intelligence network fail oire haibagi khudamni Kuki lalhaubagi mingda Churachandpur dagi kangpokpi fawbagi Aronba lambi naga singi lam faraga sembagi maakta foothill naga coordination committee na Kukising sathok tasin tawba thingbagi thabak chatharakhibadagi Manipur government ka wari sanabada lambi sembagi ayaba pikhiba leite haikhrabasu India ki President da Kuki Group amana tharakhiba cherol amagi wafam India government gi Ministry Department gi Northeastern Region Donor na Chief Secretary da aiba cherol tharaktuna khangalamle Manipur government da irakhiba cherol adu social media da viral soira kre hokhiba August tarukta Manipur gi Chief Secretary da Ministry of Donor gi Joint Secretary Paumian Muang Tunglut na irakhiba cherol adu da palliba wafam di Kuki inpi Manipur dagi August amada fangkhiba memorandum amada Manipur gi chingilam sing samnaba dedicated road corridor ama semnaba wafam lagle haibasini memorandum adu dagi khangmangam libadi German natraga Tiger Road mangjongna na sembagi thabak chathakraba matung naga singna lambi asi sembagi mayawta lairekhibadagi makhoi gi thawrang asi mai pakhanaba political goiba lautunaba mawongda thoklibi ibrang asi hek tholakhibadagi chingi miyamna lifeline singda chathok chasin tawbada chawna ayet apan thohale amadi mafam sing asida Manipur gi atopa mafam sing samnariba lambi sing asi hostile actor singna Thingjinduna thambiri haina wakaliba asi shunam thagni haibasi miyamna khangi maramdi miyamgi lifeline oiriba national highway singda free movement yahandribasi kanana no state amadi central government na free movement hangdoknaba khanganbada hojik fawba Kuki singna handokpa leitabadagi wathoki waroisin purakpa ngamdana leiribasina center da lambi asi semnaba proposal lakhiba adu da lambi adu semdaba yade haiba wakat palakhidaba loinana state government gi mathau amasung tangai fadaba Tawdaba yadaba phibam sing yenglaga khanaba yabra haina state donor na khangalakhibani wathok oiriba lambi asigi matangda state amadi central government na loba waref na aroiba oifam thoi ngasi Lok Sabha da modify new income tax bill 2025 amasung taxation laws amendment bill 2025 passed out Hojik chathariba Lok Sabha gi budget session asida ngasi income tax number 2 bill 2025 asi Union Finance Minister Nirmala Sitharaman House hek table tawraba matung ikhan khanadana pass tawki hariba crucial oiba income tax bill 2025 asi hek pass tawkraba matung asigi oina Lok Sabha gi sitting azol tawki Panbaya Union Finance Minister Nirmala Sitharaman ngasi Lok Sabha mifamda modify income tax bill 2025 amadi Select Committee na recommendation pikraba note sing suyaw na Lok Sabha na pass tawki ngasi Lok Sabha da pass tawkiba new revised income tax bill 2025 asina income tax ka mari leinaba law sing amend tawduna mamangda chatnaramba income tax act 1961 asigi mahut singadawribani hairi pass tawkraba bill asina income tax act 1961 asibu mahut sinnabagi damak Rajya Sabha da amuk puthoktu na khanaraba matung
President ki ayaba piraba matungda laibak sinba thungna ek oina chatnagadawribani masi laibak asigi state singda chatnagadawribani amarom da hiram asiga mari leinana Lok Sabha na semkhiba Select Committee ki recommendation sing BJP lenga asina mangjawna na ayaba piba laikre masigi mathakta stakeholders sing na pirakpa suggestion sing su Select Committee na kupna khana nainaraba matung hariba anawa bill asida legal gi oiba chapchaba value oibana bill oina Lok Sabha da puthokpada government asina ayaba pikhibani Parliament ki Select Committee aduda BJP ki MP Baljayan Panda na mamang chatnakiba bill haibadi the Income Tax Act 1961 gi manung da yariba closing asi modify tawba amadi samdok samjin tawraga hariba Income Tax Bill 2025 asi Lok Sabha da puthokuna pass tawkhibani Selection Committee asina bill asi bu Lok Sabha da puthokuna pass tawdringai mangjawna na bill asi gi manung da yariba closing ningthina align tawduna semba bill makhal ama oibana matam kuina chanaduna laklaba Income Tax Act 1961 asi gi mahutta hariba anawa bill asina mahut sinnabagi ayaba pibani Union Finance Minister Nirmala Sitaraman na hariba bill asi bu Lok Sabha da puthokladuna mang hai Parliament ki Select Committee na bill asi ga mari leinaba closing samdoknaba amadi legitimate bill ama oinaba puna recommendation chani ga marfu ga manga submit tawrakhibani anawa bill asina hojik chanariba income tax legislation asi ex regime da lauthok hanba ngamlagani masiga mari leinana parliamentary panel asina puna suggestion recommendation chamanga ga humfuga taruk government ta submit tawrakhi hariba recommendation asi punna lamai lising mari ga chamanga ga marfu ga mari pali haina mahangna phongdokhi